FMR mapung phana lauthoknaba center na thabak paikhatle ain gi wangmata sangsilakpasing maramda halankhina bahonare CM pawasi ngarang nungthil phongkhiba pandam pause dagi laukhatsabane Indo Myanmar border da free movement regime FMR mapung phana lauthoknaba India government na thabak paikhatle ayaba yauduna ain gi wangmata sangsilakpasing biometric lawba made makoibu maramda halankibagi thabak paikhatli haina Chief Minister N Biren na phongdokre Wapam asing ngarang famkiba assembly mifam gi wahang pahong gi matamda opposition gi MLA ke Megachandran na FMR gi matangda hanglakpa wahang amagi pau khumpidaduna house gi leader su oidiba CMN Biren na phongdokibane Biren na hai India amadi Myanmar ngamkhaida chanaduna lakpa FMR asi COVID laisat gi matam haibade haukiba kumjali singani kunmathoi dagi hauna matam gi suspend tawduna lakhe handakta su sahi asigi January saisat taraga taruk fauba Tha taruki oina FMR suspend tawkhiba laikhre adubu FMR mapung phana lauthok paibase center gi makhutta lei hantak center na laibak asagi internal security amade awang nongpoki demographic structure kaihandanaba India amadi Myanmar anigi marakta sanarakpa FMR lauthokna bawarep laurakhibane Ministry of Home Affairs na su FMR khudaktagi suspend tawnaba recommend tawbaga loinana External Affairs Minister su FMR si lauthokna ba hojik thabak paikhatle CM Biren na makata na hai ayaba yaudana ngamkhay lana sangsilakibasing biometric lawba made makoibu maramda halankhibagi thabak paikhatle Myanmar dagi ain gi wangmada sangsilakpasing gi manungda India gi sasinaba Aadhaar card pairamba yawe makhoi sing adu aronba lambi chingi lambi singda lakpana ayamba oi laingang na makhoi gi mathakte FIR laukhatuna thijinbagi thabak chathare masigi mathakta border area da BSF thajinba haure Indo Myanmar ngamkhay mapung phana sil tawna bahonari haiba wafam House da thamkhe Laimakong heavy fuel power plant ge thau Europe pagi thodok miyoi kharana kakthatlambagi khudam lei FIR ani laukhatuna thizille DGM ama suspend tawkhre CM pawasi ngarang nungthil phongkhiba kanglai paki maira pause dagi laukhatjavane haukiba January gi tarada Laimakong heavy fuel power plant dagi thau Europe pagi thodok adu miyoi kharana kakthatlambagi khudam lei haina Power Minister TS Biswajit na phongdokre Wapam asi taragani thoi suba Manipur Legislative Assembly gi manga suba session gi ngarang aruiba numit ki calling attention gi khudong chaba lauduna khundrakpam AC gi TS Lokesora madi sugnu kendra gi MLA ke Ranjit Anina house ta Laimakong heavy power fuel plant yukhibagi matang da laukhalakpa wafam da Power Minister Biswajit na wapam asi phongdokhibane Minister Biswajit na house ta thamkhiba paukhum adubu home gi thausu puriba N Biren asu thodok aduma kanagumba kharana phattaba wakhal amagi matungda chathakibane Thaudok adugi matangda FIR ani laukhatuna kupna thigali haina su house ta thamkhe calling attention motion pukhatkiba opposition gi MLA ke Ranjit amade MLA ke Lokesor anina haukiba chahi 2002 da matamdugi India gi president oiramba APJ Abdul Kalam na sangakhiba Laimakong heavy fuel power plant ase yudraga handaki rang asida karamna yurakpano Sienaba miyoi sing faravara thaudok adugi matangda laingang na thijinbagi fact finding report house ta thambiyu haina su House gi midyang singchen king calling attention motion adugi pau khumpiraduna Power Minister TS Biswajit na house ta thamkhibada heavy fuel power plant ase high speed diesel oil low speed oil amade furnace oil sisinaduna chalai rakhibane adubu mai puthokpagi thau leibana hena sel changlakpadagi haukiba chahi 2012 tagi chalai dana lakpane laibak thibadi chaliba chahi January 10 da power plant asidagi thau yurakpane thau yuduna kanto sabalgi Luang biturel da yaurakpadagi khudakta Chief Minister gi pautak makhada yurakhiba thawadu labuk amada thaidokhe loinana thaudok adugi matangda IIT Guwahati Coast Guard team State ki Environment Directorate amade Oil Spill Combat Team OSCT Pune na chingbagi expert team sing laktuna yengsilaba matung January taraga mathoi taraga nithoi taraga manga amade February 9 taraga nithoi amadi kuntareta isingi sample lawkhe Masigi matungda OSCT na February 13 thokiba sample gi matungin na yaukiba thaugi chang aduna miyoibagi haksel da khudong thiningai oidre haiba khangkhe amarom da thodok adugi matangda DGM ama suspend tawkhre makhata na IGM amagi makhada thizille adubu thodok asigi matangda hojik maki oina singnaba phaba punba leitri haina house ta thamkhe